Nganthoi amasung lamnum thengri hakchang masak khangdri Meeoi chaniga humpudara seikhiba Ahmedabad thokhiba Air India plane crash adugi numit mangani gi matung DNA matching gi khudangda hauzik fawbada victim chamaga humpugani thoi masak khangba ngamkhre amasung hakchang chamaga kun makhoi gi imung manung singda khusinakre haina ngase Gujarat minister amana phongdokre leibak pokpagi pungahum makhai PM fawbada crash chamaga humpugani thoi gi DNA sample sing mai pakna matching tawkre hakchang chamaga kun makhoi gi imung manung singda khusinakre Lehoriba hakchang sing adusu masak khangdoklaba matungda thunamak thadokhragani haina Gujarat Minister of State for Home Affairs Sangkhabina statement amada phongdokre victim pumnamakki DNA profiling adu leibak pokpagi numidang wairam natraga yumsakai sakai ayuk fawbada loisin bangamgani haina Ahmedabad Civil Hospital ki medical Superintendent Rakesh Joshi na ahanbada phongdokhi masak khangdokpagi thaba asi sikhraba victim sing adudagi DNA profile sing aduga makhoi gi imung manung sing dagi lauba DNA profile sing aduga changdam naraga pangthokpani hakchang sing adu sathina soklaba natraga masak khangba ngambagi wangmada maina chakraba matamda masigi process asi maru oi mathakta Meeoi chani gani fugani thoi tongkhiba Boeing 7878 Dreamliner adu Sardar Vallabhbhai Patel International Airport gi June 12 gi Pung amaga minute kuntraga mapan PM da paikhalakibagi mikup kharagi matung Ahmedabad Medical College Complex amada crash tawkhibani Tha asigi taraga ningthoi gi numi ungba matung da Gujarat ke Ahmedabad gi London gi Gatwick Airport amna paikhalakpada ngairingai da nakna leiba BJ Medical College ke hostel gi building da thomjinbadagi kaiduna passenger chaniga kuntraga nithoi crew member taraga nithoi gi manung dagi passenger amakak hingauraga ataina laikhidabagi manung da ngasi fawbada DNA test ki matang da hakchang chamaga kuntra gi masak maming khangdokpa ngamkhre aduga hakchang sing asigi manung dagi chamaga ama laikhidraba sing imung manung gi Meeoi sing da aroiba mathau mangam pangthoknaba khusenakre hairi adumoina mangasi Nganthoigi apokpa Nandesh Kumar ga pokminaba Mayamba ke Sanatombana pauche sina telephone tawduna hangkhibada Nganthooi amasung lamnum ten singsan gi hakchang singdi ngasi numidang fawbada masak maming khangdokpa ngamkhidri adumoina ma hayeng ayuk fawbagi manungda di soidana khangdokpa ngamlagani haina hakchang sing asibu thamlakliba Ahmedabad ke hospital ki maikei digi phongdorakle hairi panbaya badi makhoi ani gi hakchang masak khangdoknabagi damak Nganthooi ga pokminaba mache Gitanjali amasung lamnum them singsan gi machil manau degi DNA sample sing lawkhrabani BJ Medical College ki mathakta June 12 gi numi ungba matungda maikhu mapai kakhatkhi Jumbo J amagi subchillaba few lanes tagi mairi sing thorakhi mateng gi laukhongbagi makhol thorakli masagi chahi yangkhai ga taruk suraba Raju Patel gi wakhal adu khanba lepkhide atia aduna tarakhiba matam aduda mahak leptuna leikhi supnagi minute khara khatamak lapada construction businessman aduna mahaki crew ga loinana crash gi safu aduda minute manga gi manungda leiriba AI 171 crash site aduda chinsin ki ahanba minute taraga manga dagi kunlom fawgi manungdadi aikhoi naksina changsin bangam khide mai aduki matik saki haina Patel na haiki adubo ahanba fire brigade amasung 108 ambulance sing hek thunglakhibaga mating pangnaba ikhoina chongsin ki haina magna haiki stature sing fangkhidabana asokpa sing adu makhoina sari sing amasu mompak fidak sing sejinaki aikhoina hek ngamba makhe aikhoina tawki haina mangna haiki authorities na Patel gi team adu numidang pu mapan fawba mafam aduda laiba yahanki emergency service sing na thabak adu paiki gani Patel gi team na mathangi thabak oina akaya tu sing adu thijinki maina chaklaba leafless sing na kathoklaba ground sing aduda China taki ate ekai sing adudagi makhoina sanagi lighting singi tola 70 gram 800 handbag fangki sel oina lupa lising marfu passport sing amasung Bhagavad Gita amasu fangki pumnama adu police ta khusinakre laukhala khibalanagi oiba potlum pumnama record tawsile amasung hek thangnaba Meeoi da hankragani haina nomaijing numita Minister of State for Home Affairs Sangkhavina haiki mahaki volunteer gi history da 2008 Ahmedabad serial blasting yauriba Patel na aiha karigumba khara ikhoina tawba ngambada harawi haiki bom ama pokaira khiba matam aduda aihak civil hospital adudagi meter chama lapna leikhi adubu mafam asigi mang takpa mairi sing asidi aina kaidawnungda kawba ngamlaroi haina mahakna makha takhi tongkhiba loina maklom amasung leikhada leiramba kaya marum yauna yamdrabada Meeoi chaniga humpudaraga mathoi sikhiba haukiba chayoda Ahmedabad ta thokhiba sathiba crash aduga mari leinaba pilot sing amasung flight departures gi training record sing khusinanaba aviation regulator Directorate General of Civil Aviation DGCA na Air India da khangankre
London tamna paikhiba Boeing 7878 Dreamliner ki crash aduna training protocol amasung safety practices pumnamak review ama mathau tahalakre. Pao gi agency rights na review tawkhiba confidential government memo singi matung ina DGCNC flying school pumnamakta safety compliance check sing pangthoknaba pautak pikre amasung lakadoriba audit sing da makoi adu scrutiny tawgani haina warning tawkre. Air India flight AI 171 adu anakpa building sing da crash tawdringai mamangda paikhatkibagi minute kharagi manungda wangna paikhatpa ngamkhide amata ngairaba hingaukiba mioi adu aruba phibamda leiri. DGCA gi memo aduna pilot sing adugi training qualification sing flight history medical records amasung makoigi mathakta lokatkiba mamangi thabak singi marik chumba record pina bahaijakhi. Accident gi thijinba singda standard oirabasu memo aduna karigumba asoiba singna crash adu thoan khiba haibasi yeknabagi regulator adugi yan aningba adu ulli. Commanding pilot Sumit Subarwal gi pung lising nipan henbagi flight experience lay amasung instructor amasu oirami mahaki co-pilot Clive Kunder gisu pung lising amaga chamagi flight experience lay kuidringagi audit singi matung lokhatkiba thabak singi marik chumba singi damaksu DGCA na Air India da khangankre. Maraksida Boeing commercial airplane singi makok Stephanie Povna crash ki maramda khananaba Delhi da Air India gi chairman and Chandrasekharan unakre. Chandrasekharan na staff ta tragedy adubu hena safaba airline ama saganabagi tangkak ama oina lawnaba appeal tawkre. Aircraft Accident Investigation Bureau AAIB Special Investigation adu luchingli government na manage tawba airport sing da June 13 da full emergency drill ama chathanaba lepkre. Iran gi micham lak ahum lom Trump amadi Benjamin na Tehran thadok tuna khudakta chatkhinaba lauthokre. Muslim leibak taraga mapa na Israel da aki akhang pikre. Iran gi micham miyam da Trump amadi Benjamin na leiba asigi konung Tehran thadok tuna khudakta chatkhinaba lauthokre. Loina lana si council lakpana maram oiraga Pakistan yauna malem gi Muslim leibak taraga mapan romna Israel da lan chathaba lepnaba aki akhang pirakre haina report amada phongdurakli. Report asigi matung ina Israel gi attack ta Iran da sikhiba mi gi masing chamanga henkre aduga mioi kaya amana chawna so opan nangkhibaga loina na paksan amangata kaya thokre. Numit mangani suraklaba lana sida Iran gi special force ki nauna hawkiba chief commander Ali Sadamani yauna ayamba Iran gi military gi makok thongba leader sing hatkre. Iran gi maikaidagi su Israel gi konung yauna city kaya da bomb amadi missile sizinaduna paksana landarakre hairi. Chinjak lauba lakpada Israel na kapsenduna Nganthoiga Mathoi hatkre. Iran gi anauba military commander Israel gi landada sire. Gaza Strip ki kha thangba sarukta ngarang numidang wairam Palestinian singna chana thaknaba amadi atopa polam sing purakpa truck amagi manakta changchinduna hairiba polam sing adu lawnaba hotnaringaida Israel gi military gi tank ta kapsenduna mioi Nganthoiga Mathoi hatkre hairi. Thaudo asi thokhraba matungda Israeli Defense Force RDF na phongdorakibada Gaza gi Khan Yunis area da chana thaknaba polam sing puba truck ama puthaduna leiringaida mathong maram khangnana mioi kaya changsilaki mafam adu khakta natana IDF ki lanmi singna leiriba mafam da thomjinaba thawrang tawrakhi. Thawong aduda SDF na tank sizinaduna kapthokibani. Tank sizinabagi maramdi miya marakta militant sing yawi haibagi khudam phangbadagini. Adubu thawdo aduda micham kaya aso apan yawki haibagi pau phangbaga loinana thawdo adu mapung fana thujinaba thawrang lokhatlei. Micham da soankiba thawong adugidama IDF na nungaitaba phongdokli haikhi. Nakal amaramda Israel amadi Iran gi lan leptana chathari. Israel gi landada Iran gi military gi top commander Major General Jolam Ali Rashid sikhraba matung anauba commander oina hawkiba numit marini da ngariba Major General Ali Shadamni ngasi Central Tehran da Israeli Air Force na strike tawbada sikhre hairi. Supreme Leader Ayatollah Khamenei hanaba thawrang paikhatpa hawkre. Iran gi Supreme Leader Ayatollah Khamenei hanaba Israel na thawrang pumnamak paikhatpa hawkre hairi. Report asigi matung ina wafam asi Israel gi Prime Minister Benjamin Netanyahu na ABC na laukiba interview amada Malengi leibak mangda phongdokibani. Haujik Israel amadi Iran ga soknariba lanasi Ayatollah Khamenei leiramdrabadi thoklamdabasu yai. Iran ga soknariba lanasi Iran gi micham miyam ga soknaba lanate haina su Benjamin na phongdorakre haidi. Pung kun mari gi manungda Gaza da kun hatkre. Gaza da Hamas amadi Israel gi marakta soknaduna lakliba lanasi gi manungcha na hawkiba pung kun mari gi manungda Israel gi lanmi singna Palestinian kun lom hatkre. Haujik fawbada sikiba Palestinian gi masing puna Lising yang kai manga ga chamri ga kuntra ga nithoi sukre aduga asokpagi masingna
1,19,918 lom henkre. Haujiksu Israelna lepa leitana Gazagi mafam kayada landari hairi. Israelna US mateng pangbiu haikre. Iran gi foot chahum hena luba leinungda lon na thupna leiriba Fordo nuclear plant thugaiba ngamnaba matik mayai leiraba tan 13 hena lumba MOP bomb pibinaba Israelna America da hijackre bomb asi sijinnaduna landa drabadi Fordo nuclear plant thugaiba ngamloi hairi. Kanglaipa Communist Party nongthangi notice amadai laukhacharake. Lamdam sida khunda minariba furuf yelhomi singi mafamda wafam amata KCP nongthangi maikaidagi haijari madudi chahili sing kaya puwari leiraba lamdam asi furuf jati masing yambana maram oiraga ningai sangdanaba dumak thokani leiba ama ihau ama khunai ama hainaribani ngaihaki asawbana thoa ningdaba thabak kaya tholakpa yai matam lainingaida wakhal pungning khantha minaduna wari sanaduna loisin minahau Irang asiga mari lenina ban blockade general strike na chingba amata tauba yaroi khunai asi sel thungi awaba mayok na duna leiribani amadi hayeng asi June 18 ni jati furuf khaidana amatoi ba wakhalon na mang thaduna saruk yaminasi hariba wafam asi thawoi usitana taurabadi furuf jati khaidana party gi oiba wal chatharakani Facebook ta aranma pau sandoluba ama police na fare tha sigi taraga manga da fawala da nongmai kaple haiduna Facebook ta aranma pau sandolubne haiba Bishnupur 1 number 3 maning lekai dagi Ravikanta konjengbam Traga mari kauba mioi ama ngasi police na fare hairi. Mossad ta mateng panglamba phaba hokre Israel gi maming yamna leiraba secret agency Mossad ta mateng panglamba ni haina chingnaba Iran macha kaya Iran gi military na faduna cherak piba hokre hojik fawbagi manungda Mossad ta mateng panglamba ni haiba Iran macha chani rom phakre ahan bagi oina farba mioi singi manungdagi mioi amadi thauri yanduna hatkhre hairi. KCP PWG gi ani fare Security Force na ngasi ningthau khong kha khunawdagi KCP PWG gi mioi ani fare makhoidagi .32 gi pistol ama amasung mobile phone mari fangle hairi faraba singdi nambol lawrembamdagi hojikna ningthau khong kha khunawda leiraba Khomdram Joy Elias Khagemba Kaikhi Khngle amasung wangu mamang sabaldagi maibam memcha 98 ni hairi Chayol amarom thibo khangdana lakhiba mioi ama hatlaga phumjillamle irang horakre Chayol amagi mamangdagi thibo khangdana lakhiba Chesam Abdul Kadir 18 kauba mioi ama ngasi ayuk samrau narem nambul mapalda hatlaga phumjilduna thamlamba thengnabadagi pawbitek mayai lekaida khoisaunarba miyam chawna irang horakre press na phangba pawda Imphal West District ki pawbitek mayai lekaidagi lekai miyamna achauba hairaga khangnaba Chesam Abdul Kadir 18 tha sigi tara amasung taraga mathoi gi lonaba ahingdagi thibo khangdana lakhibani Mahak aroi boina mayai lambi college gate manak yumnam huidro mayai lekaida leiba yum amada Chesam Kadir aroi boina uki hairi ngasi ayum mahak ki hakchang samrau narem nabum mapalda phumlaga Thamlamba thengnakhibani leikhidrabagi hakchang police ki team amana executive magistrate forensic team amadi imung manungi mioi singi team amadi imung manungi mioi singa mamangda lautholaga makha tana thi gatnabagi damak mokta thamkre loinana mihar asida chenabani haiba nupi ama yauna mioi taruk fagatuna makhoigi mathakta case laukhatkre faraba mioi taruk ki manungda ahumdi aramba chengol gi member ni hairi makoi sing adudi wangoi longjam laikai digi longjam Hanson Elias Naucha kunga mari thongnaujam Asok kun amasung yumnam huidrom makha laikai tera makhongdagi huidrom Samsundar kuntrani atopa mioi ahum aduna yumnam huidrom makha laikai digi Haikruzam Prafulo kuntraga manga Haikruzam Premchan Elias Puremba kunganipan amasung Sapam Dayani Debi nifugani thoini fagalaba mioi tarukmak mari leinaba magistrate ki mamangda ngasi puthoklaba matung tha sigi ungahumdoi phawba police custody da remand laukre Police na phongdorokpagi matungina mihar asida chenaba mioi mapani lehoriba taisu faganaba thigatpagi akanba thabak chathari mihar asigi achumba langlanlanjit pukthokpa ngamgani hairi maraksida mihar asigi matangda pendraba laikai miyamna ngasi lambida thoraktuna protest tawduna mihar asigi achumba langlanlanjit puthoknaba demand tawki Mangkiba Chesam Kadir hatlaga phumjinduna thamlamle haibagi paw phongbadagi khoisaunaraba miyamna pawbidek mayai lekaida irang horakpadagi security force na irang lakshinaba honabada tear gas cell sing kapki amaromda Rambai Tengol unit 27 samorongna thadorokpa cherul amada Abdul Kadir mihata chenabani haiba mioi kya logi matugina fagatkhre thawdo asida chenabani haiba yumnam huidrom makha lekaidagi mioi khara amadi yumnam huidromda laiba 80 unit 27 QRT da Yauba mioi khara police ta phagatkhre makha tarakpada QRT asigi mioi khara su chenarambadagi police ta surrender ta honkhre makha ta na police na chatharakpa investigation amadi logi procedure lakpada Rambai Tengol na mapungfana cooperation pigani hairi maram asina lamdam asida hingminariba mitei amadi meidei pangal ichilenau singna irang asigi marida criminal gi oiba irang sagat pidanaba amadi tahan bidanaba appeal su tawragli
Nakal amarom da Chepsan Aldul Kadir Mihatpu United Maidai Pangal Committee UMPC Manipur na akan mamong da yaring da fongdorok pagaloy na chenaba Meeoi sing sibagi cherak pigedabini haina taksilagli. Loina na mihara sida chenaba Meeoi khuding magfaduna makhoi gi khudak mathakta Bharatiya Nyai Sanhita 2023 gi makhada case lahut kadabani special court ki khuthangda mihara sigi achumba while athubada fangan gadabani mihara sigi matangda thigatpagi report miyam da khangan baga loina na transparency leina judicial proceeding chathagadabani haiba tongan ba demand sing tawrakli.